Friend, ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯁꯦꯀꯣ ꯀꯃꯥꯏꯅ ꯌꯥꯝꯅ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅ ꯊꯝꯒꯅꯤ ꯑꯗꯣ ꯃꯤꯅ ꯍꯦꯛ ꯇꯧ ꯌꯥꯗꯅꯕ ꯄꯥꯁꯋꯥꯔꯗ ꯈꯪꯈ꯭ꯔꯕꯧꯇꯅ ꯃꯤꯅ ꯅꯪꯒꯤ ꯐꯦꯁꯕꯨꯛꯁꯦ ꯁꯤꯖꯤꯟꯅ ꯌꯥꯗꯅꯕ ꯀꯅꯥꯒꯨꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯁꯣꯝꯒꯤ ꯄꯥꯁꯋꯥꯔꯗꯁꯦ ꯈꯪꯉꯦꯅ ꯈꯜꯂꯣꯕ ꯀꯩꯅꯣꯝ ꯇꯧꯕꯗꯩ ꯈꯪꯈ꯭ꯔꯦꯅ ꯈꯜꯂꯣ ꯑꯗꯨꯐꯥꯎꯗ ꯃꯤꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛꯁꯦ ꯃꯣꯏꯒꯤ ꯐꯣꯟꯗ ꯃꯣꯏ ꯀꯝꯄ꯭ꯌꯨꯇꯔꯗ ꯁꯤꯖꯤꯟꯅ ꯌꯥꯗꯕꯒꯤ ꯃꯔꯝꯗ ꯑꯩ ꯇꯥꯛꯆꯒꯦ ꯍꯥꯟꯅꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯅꯧꯅ ꯑꯃ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯁꯦꯝꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯅ ꯇꯨ ꯐꯦꯛꯇꯔ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯍꯥꯏꯁꯦꯀꯣ ꯁꯤꯗ ꯆꯪꯉꯅꯤ ꯐꯦꯁꯕꯨꯛꯅꯤꯗꯅ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯤꯒꯤꯁꯤꯗ ꯆꯪꯉꯅꯤꯗꯅ ꯁꯤꯅꯤꯗꯅꯀꯣ ꯁꯤꯗ ꯆꯪꯉꯛꯄꯅꯤꯅ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯆꯪꯉ ꯃꯇꯨꯡꯗ ꯃꯈꯥ ꯆꯤꯡꯊꯕꯤꯔꯛꯑꯣ ꯁꯤꯗ ꯁꯦꯠꯇꯤꯡꯁ ꯑꯦꯟ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯅ ꯂꯩꯁꯦ ꯂꯣꯛ ꯑꯥꯎꯠꯀꯤ ꯃꯊꯛꯁꯤꯗ ꯃꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯀꯝꯗꯧꯕ ꯃꯁꯤ ꯁꯦꯠꯇꯤꯡꯁꯤꯗ ꯑꯃꯨꯛ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯀꯩꯗꯧꯕ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯗꯅꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯟ ꯂꯣꯒꯏꯟ ꯑꯅ ꯂꯩꯕꯤꯔꯤꯁꯦ ꯈꯪꯕꯤꯔꯦꯅꯦ ꯆꯦꯟꯖ ꯌꯣꯔ ꯄꯥꯁꯋꯥꯔꯗ ꯑꯦꯟ ꯇꯦꯛ ꯑꯦꯛꯁꯟꯁ ꯇꯨ ꯑꯦꯟ ꯃꯣꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯨ ꯌꯣꯔ ꯑꯦꯀꯥꯎꯟ ꯁꯤꯗ ꯆꯪꯕꯤꯔꯣꯀꯣ ꯁꯤꯗ ꯆꯪꯉꯒꯅꯦ ꯑꯩꯈꯣꯏꯅ ꯃꯤ 5ꯐꯥꯎꯗ nominate 3 to 5 if you are log out we recommend this to everyone ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯂꯣꯛ ꯑꯥꯎꯠ ꯇꯧꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕꯅꯦꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤꯀꯣ ꯅꯪ ꯗꯤꯚꯥꯏꯁꯁꯦ ꯀꯥꯏꯗꯒꯤ ꯂꯣꯒꯏꯟ ꯇꯧꯏ ꯍꯥꯏꯁꯤꯁꯨ ꯑꯩ ꯌꯦꯡꯕ ꯌꯥꯏ where you are login ꯍꯥꯏꯁꯦ ꯑꯩꯁꯦ unknown device ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯁꯤ unknown device ꯑꯝꯇ ꯂꯧꯊꯣꯛꯀꯦꯁꯤ ꯂꯣꯛ ꯑꯥꯎꯠ ꯑꯃ ꯇꯧꯊꯣꯛꯑꯒꯦ ꯁꯤꯗꯒꯤ unknown device ꯅꯠꯇꯦ ꯑꯩꯒꯤ ꯐꯣꯟ ꯑꯃꯅꯤ ꯋꯤꯟꯗꯣ ꯕꯦꯁꯤꯛ unknown device ꯑꯦꯅꯥꯂꯥꯏꯇꯤꯛꯁ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯁꯤꯗ ꯂꯣꯏ ꯂꯣꯛ ꯑꯥꯎꯠ ꯇꯧꯊꯣꯛꯀꯦꯁꯨ ꯌꯥꯕꯗꯤ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯅꯠꯇꯦ ꯍꯥꯏꯖꯗꯣꯏꯁꯦ ꯁꯤꯗ ꯇꯨ ꯐꯦꯛꯇꯔ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯑꯅ ꯁꯤꯒꯤꯁꯤꯅꯦꯕ ꯑꯩꯅ ꯇꯥꯛꯆꯗꯣꯏꯁꯦ ꯃꯁꯤꯒꯤꯁꯦꯀꯣ ꯄꯥꯁꯋꯥꯔꯗ ꯑꯣꯊꯣꯔꯥꯏꯖ ꯂꯣꯒꯏꯟ ꯃꯁꯤꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯅ ꯍꯦꯛ ꯂꯣꯒꯏꯟ ꯇꯧꯒꯦꯅ ꯇꯧꯔꯗꯤ ꯅꯣꯟ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯀꯅꯦꯕ if you get an alert ꯑꯩꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯣꯐ ꯊꯝꯃꯦ ꯁꯤ ꯑꯣꯟ ꯊꯝꯒꯦꯁꯦ ꯑꯣꯟ ꯊꯝꯇꯣꯛꯑꯒꯦꯀꯣ ꯑꯗꯨꯗꯒꯤ ꯁꯤ ꯌꯥꯔꯦ ꯃꯦꯁꯦꯟꯖꯔꯗ ꯂꯥꯛꯍꯟꯒꯦꯁꯨ ꯌꯥꯔꯦ ꯂꯥꯜꯂꯔꯣꯏꯒꯦ ꯃꯁꯤꯅꯤ ꯃꯦꯁꯦꯟꯖꯔꯗꯗꯤ ꯀꯥꯟꯅꯗꯦ ꯑꯩ ꯑꯗꯨꯝ ꯈꯪꯅꯩ ꯑꯩꯅ ꯍꯥꯏꯗꯣꯏꯗꯣ ꯀꯣꯏꯊꯣꯛꯈ꯭ꯔꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯇꯨ ꯐꯦꯛꯇꯔ ꯑꯣꯊꯦꯟꯇꯤꯀꯦꯁꯟꯁꯦ ꯇꯨ ꯐꯦꯛꯇꯔ ꯏꯁ ꯑꯣꯟ ꯑꯩꯗꯤ ꯑꯣꯟꯗ ꯂꯩꯔꯦꯕ ꯑꯣꯐ ꯊꯝꯒꯦꯁꯦ ꯃꯤꯅ ꯍꯦꯛ ꯀꯅꯥ ꯑꯩꯗꯤ ꯁꯤꯗ SMS ꯂꯥꯛꯀꯅꯦꯕ ꯈꯪꯉꯦꯅ ꯅꯣꯏꯅ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯤꯟꯒꯦꯁꯨ ꯑꯃ ꯇꯧꯒꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯑꯩꯁꯤ ꯅꯣꯏꯗ ꯑꯩ ꯄꯥꯁꯋꯥꯔꯗ ꯍꯥꯏꯔꯛꯑꯦꯅ ꯈꯜꯂꯣ ꯅꯣꯏꯅ ꯂꯣꯒꯏꯟ ꯇꯧꯒꯦꯅ ꯇꯧꯕꯗꯅꯦ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯀꯣꯗ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗꯨꯗꯣ ꯅꯠꯇ꯭ꯔꯒ ꯁꯣꯝꯗ ꯑꯩꯒꯤ ꯗꯤꯚꯥꯏꯁꯇ ꯅꯪꯅ ꯂꯣꯒꯏꯟ ꯇꯧꯒꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯩꯅ ꯌꯦꯁ ꯅꯝꯗ꯭ꯔꯤꯕꯅꯦ ꯅꯪ ꯂꯣꯒꯏꯟ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯍꯣꯏ ꯑꯇꯣꯞꯄ ꯕꯦꯛꯑꯞ ꯀꯩꯀꯥ ꯍꯥꯞꯀꯦꯁꯨ ꯌꯥꯏꯀꯣ ꯑꯦꯗ ꯕꯦꯛꯑꯞ ꯃꯦꯊꯣꯗ security ꯃꯦꯊꯣꯗꯁꯦ you listen login via an authentication ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯔꯤꯀꯣꯚꯔꯤ ꯀꯣꯗ ꯐꯥꯎꯇꯅꯦ ꯁꯤꯗꯤ ꯑꯩ ꯅꯣꯏꯗ ꯍꯥꯏꯔꯛꯑꯔꯣꯏꯕꯀꯣ ꯁꯤꯗꯤ ꯎꯔꯜꯂꯣ ꯁꯤꯕꯨꯛꯇ ꯌꯥꯏꯑꯕ ꯁꯤꯕꯨꯛꯇꯅꯦ ꯑꯗꯣ ꯁꯤꯁꯦ ꯀꯥꯟꯅꯗꯦ ꯁꯤ ꯆꯦ ꯑꯃꯗ ꯏꯊꯣꯛꯑ ꯊꯝꯒꯗꯕ ꯋꯥꯔꯤꯅꯦꯕ ꯃꯁꯤꯒꯤ ꯀꯣꯗ ꯀꯩꯀꯥ ꯀꯥꯏꯁꯤꯀꯣ ꯁꯤꯁꯦ ꯏꯊꯣꯛꯑ ꯊꯝꯒꯦꯁꯨ ꯌꯥꯏ ꯑꯗꯣ ꯃꯁꯤꯒꯤꯗꯤ ꯀꯥꯟꯗꯦ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯁꯤ ꯅꯣꯏ ꯑꯗꯨꯝ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯑꯗꯨꯝ ꯅꯣꯏ ꯁꯤꯟꯅꯗꯧ ꯂꯩꯔꯦꯅ ꯐꯣꯟ ꯅꯝꯕꯔꯁꯦ ꯁꯤꯜꯂꯁꯨꯅꯦ ꯐꯣꯟ ꯅꯝꯕꯔ ꯁꯤꯟꯗꯣꯔꯦ ꯈꯜꯂꯗꯤ ꯁꯤꯗ ꯑꯃꯨꯛ ꯌꯨꯁ ꯗꯤꯐ꯭ꯔꯦꯟ ꯅꯝꯕꯔꯁꯦ ꯁꯤꯗ ꯑꯃꯨꯛ ꯆꯪꯉꯨ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯁꯦ ꯀꯩꯁꯨ ꯃꯤ ꯑꯃꯇꯅ ꯀꯩꯁꯨ ꯌꯥꯝ ꯁꯤꯟꯅꯗꯦꯗꯅ ꯑꯩꯕꯨꯛꯇ ꯖꯤꯑꯣ ꯂꯩ ꯖꯤꯑꯣꯁꯦ 2016 ꯖꯤꯑꯣ ꯊꯣꯛꯄꯗꯩ ꯄꯥꯏ ꯑꯗꯣ ꯑꯩ ꯏꯌꯥꯔꯇꯦꯜ ꯑꯃꯗꯤ 2010 ꯀꯩꯅꯣꯝ ꯄꯥꯏ ꯆꯍꯤ 10 ꯁꯨꯔꯦꯗꯅ ꯀꯩꯁꯨ ꯅꯝꯕꯔꯁꯦ ꯁꯤꯟꯗꯦꯗꯅ ꯁꯤꯜꯂꯒꯁꯨ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯗꯅ ꯍꯣꯏꯅ ꯅꯝꯕꯔ ꯁꯤꯜꯂꯦꯅ ꯈꯟ ꯇꯥꯔꯁꯨ ꯁꯤꯒꯤ ꯌꯨꯁ ꯗꯤꯐ꯭ꯔꯦꯟ ꯅꯝꯕꯔꯁꯦ ꯇꯧꯔꯣꯅꯦ ꯑꯗꯣ ꯃꯁꯤ ꯇꯧꯔꯗꯤꯅꯦ ꯅꯣꯏꯗ ꯃꯤꯅ ꯄꯥꯁꯋꯥꯔꯗꯁꯦ ꯁꯨꯡꯂꯧ ꯂꯧꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨ ꯄꯥꯁꯋꯥꯔꯗ ꯃꯤꯅ ꯂꯣꯒꯏꯟ ꯇꯧꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯕ ꯐ꯭ꯔꯦꯟ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯂꯥꯛꯏꯗ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗೋ ꯑꯗꯨꯝ ꯇꯧꯕꯤꯌꯣꯕ ꯐ꯭ꯔꯦꯟ ꯈꯪꯉꯦꯅ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯝ ꯇꯧꯔꯤꯈꯩꯅꯦ ꯌꯥꯝ ꯀꯥꯟꯅꯩ ꯃꯁꯤꯁꯦ ꯌꯥꯝ ꯀꯥꯟꯅꯩꯗꯅ ꯂꯣꯒꯏꯟ ꯇꯧꯕ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯦ ꯃꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯕꯁꯨ ꯌꯥꯔꯣꯏꯗꯅ ꯑꯗꯨꯗꯒꯤ ꯅꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯃꯤꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯂꯣꯒꯏꯟ ꯇꯧꯔ ꯄꯣꯁ ꯇꯧꯒꯦꯁꯨ ꯌꯥꯔꯣꯏ ꯅꯪꯒꯤ ꯑꯦꯀꯥꯎꯟ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯊꯣꯛꯀꯦꯁꯨ ꯌꯥꯏꯗꯅ ꯃꯣꯏꯅ ꯅꯠꯇ꯭ꯔ ꯐ꯭ꯔꯦꯟ ꯑꯗꯨ ꯌꯥꯔꯣꯏꯗꯅ ꯁꯤꯁꯦ ꯁꯦꯝꯈꯤ ꯇꯥꯔꯗꯤ ꯑꯗꯨꯗꯒꯤ ꯅꯪꯒꯤ
ꯐꯣꯇꯣꯒꯨꯝꯕꯁꯨ ꯃꯤꯅ ꯌꯦꯡꯍꯟꯅꯤꯡꯗꯕ ꯅꯪ ꯍꯥꯞꯄ ꯑꯣꯏꯇꯥꯔꯁꯨ ꯃꯤꯅ ꯌꯦꯡ ꯌꯥꯔꯣꯏꯗꯅ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯐ꯭ꯔꯦꯟ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯐꯣꯇꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄ ꯑꯃꯨꯛ ꯁꯦꯝꯖꯔꯛꯑꯒꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯐ꯭ꯔꯦꯟ ꯂꯣꯏꯁꯤꯟꯖꯔꯒꯦ